Ministry of Social Justice and Empowerment State Level Coordinating Committee, Galaxy Club amate NIRVANA Foundation na punna sinduna Drug Abuse Prevention HAIBA teamda Nongmagi Oiba Awareness Capacity Building Program ama ngasi GHARI MAYAI LEIKAI da LEIBA NIRVANA Foundation Children Home da Pangthokhre. Tharamadada Sneha Bhavan IRCA ke Project Coordinator Tonsilung Kamai Divine Light ki Project Coordinator KH Basanta State Level Coordinating Committee SLCA Manipur ki Field Officer M Ranjit amate NIRVANA Foundation ki Secretary Sobhana Sorok HAIBAMna Thorongi Maroiba Mithunglen Singh oina saruk yakhe. Thoramaduga mari lainana NIRVANA Foundation ki Secretary Sobhana Sorok HAIBAMna hai lamdamasida leiriba miyam maru oina naha singda mayai ka chinjak na pirakliba chaitheng ase aduki mate khudong thinanga oiba fibam amada leire maramaduna generation asi kalhausi hairabate drug na aikhoi gi khunai da piriba chaitheng sing asigi matangda gyan tahanba amade awareness piba asi natana atopa lambi leite haina mahakna phongdokhi. Koigi Manipur da leiriba koigi leaders sings, community leaders sings hai tare, and then church leaders sing, faith based organizations sing, youth mayam says koigi drug ki chaitheng drug ki matang da awareness pibani masi koi na pibagi maramdi kari gi no hai kanda koigi Manipur gi angang sing inkhal lei especially inkhal lei pa nupamsa sing ado hojikti nupamsa khatang hai roi nupimja mayam si jo koigi drug ki chaitheng sida drug ki keno se wave se sa sunong no magi engulf torpa ana koina early prevention du gi goal du da angang sing sida koina drug te gi kamaina lapna leigani and then local gi leaders mayam na su angang sing sida kamaina koi lekai angang sing se drug te gi nantho ga lapna thamgadagi haibadu gi punna holistic approach amagi makha da changsalakpa program